Minister amaga Nemsa Kipzenga chigthana wari sanakhrei Manipurdagi separate administration tana bahonabada achoba thaudang lauriba kuki MLA taragi manungda maruoiba ma oiribi 50 kangpokpi AC dagi BJP gi ticket vote karaktuna Manipur gi BJP lenga kasida Textile Commerce and Industry Cooperation Department ki Minister oina thaupuribi Nemsa Kipzenga Manipur gi BJP lenga kasige Cabinet Minister oina thaupuriba nupa amaga ngasi Guwahati Airport unaduna chigthana wari sanakre haire pausi asina phangba paugi matungina de masak maming takthokningdaba Cabinet Minister asiga ngasi nungthil pung amaga minute yangkhairom taba matamda Guwahati Airport ki reserve launch amada chigthana wari sanakibane wari sanabaduda atopa nupa amasu yaukhe haidiba mafam aduda Nemsa Kipzen na hana ngaiduna leiramlaga masak maming takthokningdaba Cabinet Minister nupa asiga chigthana wari sanakibani haire Pawasina hai masak maming takthokningdaba Cabinet Minister nupa adu ngarang Delhi dagi Guwahati da lakibane ahing ama Guwahati da leklaga ngasi Imphal thoroknaba Guwahati Airport da leiringai matamda mahakbu hana ngaiduna leiramba Nemsa Kipzen na airport ki reserve launch amada wari sanakibane kari karamba wari sanakibano haibadudi khangba ngamdre masigi matungda Nemsa Kipzen na Guwahati Airport da lehauraga masak maming takthokningdaba Cabinet Minister nupa adu de Guwahati Airport dagi aeroplane da ngasi Imphal thokre haire Churasanpur da matam kaktaba shutdown haukhre mahairoi ani hathibagi maralda CBI na Churasanpur gi helipad tagi miyoi mari fakhibabu yaningdaba phongdoktuna kuki gi tongan ba civil society organization singna ngasi dagi hauna Churasanpur district ta matam kaktaba shutdown laukthokibadagi district asigi miyam gi mahusa gi punsida chauna kaiba pikre Indigenous Tribal Leaders Forum ITLF na thadorokpa warol amada CBI na kuki phurup ki miyoi mari fakhibaga mari leinana ngarang Churasanpur gi tongan ba civil society singgi oiba apunba mifam ama pangthoktuna ngarang ayuk pung 10 dagi hauna district pumba matam kaktaba shutdown laukthokna ba warep laukhibani haire wari sanaraga yanaba purakna bohona minase governor haukiba tha mangarom Manipur da tangdu leitada ba phibam amada lairagli ba sigi waroi sinama purakna ba aikhoi pumnamagna leiriba problem asigi matangda wari sanaraga yanaba purakna bohona minasi haina governor Anusuya Uike na appeal tawkhre Imphal gi Gandhi Memorial Hall da state ki thakta ngasi pangthokiba Mahatma Gandhi ge chahi 153 suba mapokuman thauramda saruk yaraduna mathaki wafam asi governor na phongdokibane chief minister Nongthongbam Biren amadi mahaki council of ministers sing MLA sing civil amadi police ki makok thongba official sing saruk yaduna pangthokiba thauramadu governor na lusingduna miyamna Mahatma Gandhi gi mitamda laikatuna ikai khumnaba utkheng